ꯈꯨꯔꯨꯝꯖꯔꯤ ISTV ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ꯫ border pillar gi chainaba leiriba makhai border fencing toba yaroi haina hana chief minister oiramba CLP leader oibo bina haikre hazik mapung oiba paw sanong pizari border pillar gi chainaba leiriba makhai border fencing toba yaroi haina hana chief minister oiramba CLP leader oibo bina ngasi congress baban da pangthokpa pawmi sing unabada phungdokre Congress ki MLA amadi MPCC ki thaupuba kya yauna pangthokpa pawmi sing unabada mahangna makhata na haikibada ing sok lising maga chamapan humfutaret ki March ki tang tarada Bharat Sarkar amadi Myanmar Sarkar na boundary gi matang da laikhiba yanaba ki matung ina Manipur amadi Myanmar ngamkhai gi saruk sing amuk hanna survey tawba amasung demarcation tawnanaba Manipur Sarkar na sinbiyu haiki ngamkhai gi chainaba leiba makhai boundary fencing toba yaroi haina Congress party na center da taksili haiki of India ki Ministry of External Affairs aduga madugi mari leinaba concerned Survey General of India yauna Manipur ki praja singda confusion amal leiriba se Myanmar ki government se sungsoi soina yagani noidagi so khoi lam pamte akhoi gi lam su mangba yaroi haidana re-survey tauba demarcation tauthoaga madudaida local residents stakeholders state government su fully involved tawraga re-demarcation tauba re-survey tauba aduga madu mai tawraga Manipur praja sing gi wakhanda lam mang khradra haina singnari base masima praja sing da leiriba singnaba confusion se masi sengtok pa aduga akhoi gi lamsu madudai da sap saba akhoi gi lamsi inchi mu mangdre haiba matam du da boundary pillar hujik yungi ba khotli ba se masi chumbra chumdabra kai buk chumi sumde si madu tohon biu mahangna makata na haikibada citizenship amendment bill English ngani ga taratruk chanahanba Congress party na yaba ngamloi madugi mayok to legani haiki Manipur da hojik tongan ba isu kya gi waroisin purapang ngamdana leiriba asigi chap chaba waroisin purapang yanana ba hadak pangthok kadoriba nongjumi phamasi numit nini khak pangthok pagi mahutta yamdrabada numit taret nidagina tarani fawbudi pangthok kadabani haiki Manipur University gi vice chancellor AP Pandey asi mahiroi amadi oza singna yadrabanina masi sindokibana fare Vice Chancellor ama sindokpabu kayam yamna luba thabak no hanki state government na liaison tobiraga laik tamdadna academic calendar career bhowa sahi amasigi mang pa yabagi leiriba phibam se sort tobiu sigi waneba wari sanaraga yagadra pendaba leiriba shastra gi sangstan organization mayam adagi teachers association manung dadi ahoba mayam leire hai madu akhoi panning de mi gi personal oiba mayam do panning de ba wari sanarga lotion ba yadaba kari lei wari sanarga lotion bigera last option da upai leitraga akhoi adu kudomi thinra xyz hapu haibana teba vice chancellor ama replace tawbasibu kari aruba kari leigadage ba Amaronda Kwathadagi Imphal da press meet pangthokpa lakhiba Kwathagi khunja singna phungdorpada hanagi asengba border pillar number marfuga mathoi asina leiramba mapham amadi nauna Manipur romda changsilaktuna yungsinlakliba border pillar number marfu mathoi gi oiba phibam gi khenaba du marik chumna thamlakhe hanagi maphamdagi anobu mapham asi fawbada punna square kilometer ahum lomne Hana border pillar number marfudagi marfuni thoi fawba chumna chalamba border gi line adu border pillar marfumatoi asina Manipur romda nongna changsilaklaga yungsilakibadagi haiba square kilometer ahum gi lamasi mangadori bane haiba mong asida border fencing khakiba tarabadi Manipur gi lamasi Bharat Sarkar na Myanmar da pithokhibaga chap manaragani haiba wafam thamlakhe Konthosam Kendra gi manung da leiba Social Development Organization Foijing Chaningna Sinduna
Foying Chingning Community Hall da Council amadi Board na lawba Class 10 amadi Class 12 ki parikha da mai paglaba mahiroi sing amadi sana khonabada thoidok hendokpa sanaroi singbu okpagi thorum ama pangthokre thorum adu da Konthongzom Kendra gi MLA Dr. S. Ranjan Foying Chingning Khulma Committee gi N. Maniram Mitai Nambol Municipal Council gi Councilor kaya su sarwiyakhi MLA Dr. Ranjana Hosiki matamda mahiroi singna mahi ningthina tambada pugning changduna lamdamasi chawkhanaba honagadamni haiki Loina satra apa yang Class 10 tapi bahasa Inggris saya terang itu tadi saya pun mengajar itu ini saya pun mengajar terus kalau ya mungkin kita sudah yang terus sih kita pun tak prepare atau untuk suara sih satra apa yang saya apa ready lah apa jadi kalau masalah kita Imphal Jiri Lambida Leiba Barak Thong ngarang ayuk pung 12 rom taba matamda Tata truck ama lanthokpada thonggi sarukta namthakibadagi gari chatpa yadre masina maram oiduna Jiri romdagi Imphal thorakpa gari kya panduna leire Imphal dagi su Jiri romda gari macha chatpa yadre hairi Haji pawgi marak thana atenba brem tan lozari Winkies mini Swiss roll ang bulak laba. Pum nama slow motion na dumoy. Punsibu winkies am tadi piu dana. Papa, Greg John gidi tatatis college di. Mamal suma pang kuding jamane yo sumang roy pista salabni na. Ado suma tagta superlink footing gi offer me amon piri sidi. Tas electric drum no sin bagum na yoti sin bayar. 두디 산하기 모ut 양는 신비한데 नथी चट लगे बा प्लीज आई चट लगे बा इलेक्शन की मतलब लोग बदी अदु तुम आमु उन्हें भंगरो assume tawna mango season at chatrabada adum haina winkies mango swiss rolls adum hanglaro khangedana Modi University, a leading women's university of India with 28 years of experience in women's education, organizing a career seminar by renowned academicians and career planners on 7th of July 2018 at 11 a.m. Hotel Classic, North AOC. For free registration, contact 708505751 or 971993334. As a fresher, NEET ta select tawasi khara wabo ina khali adubu aina comet ta chalurba tungda oza singi well experience amadi teaching methods tagi confidence funky amasung NEET ta live oina thoki future experiencing da haizaning badi NEET crack tawge harabadi hard work dedication and confidence level maruta amasung coaching institute ki matang da recommend tawjo harabadi I think Comet is the only one. I am proud to say that I am a student of Comet. Winkies mini Swiss roll ang bulak laba. Pum nama slow motion na dumoy. Punsibu winkies am tadi piu dana. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. A magic mix of chocolate and vanilla marble cakes from Winkies, the cake specialist. नथी चट लगे बा प्लीज आई चट लगे बा target ke season loy krabadi adudi ma amu hana una phangaro assume tawna mango season at chatrabada adum haina winkies mango swiss rolls adum phanglaro khangedana My name is Chuwangong Riamai and I cracked NEET 2018 ST topper in Manipur. In order to crack such exam, we need the help of teachers and parents. And Comet is the one who guide me through thick and thin. Well experienced oiba oza singi guidelines duna
ai ngasi NEET 2018 se top tawba ngamjabani oja sing se yam helpful oi. They always call me and ask me my weaknesses even through phone. Adugi damakta oja sing bu yam karakter. Lastly, I would like to say that I'm a proud Commissions. Break idung mayam butaram nuksari asik makhata pausing pizari. World Environment Day ga mari lenana kombi kendra gi manum chanba wangu ahluk thongkhong makha lekai dagi usak khangdabi fawbagi lambi gi nakalda u chara kya thakre. Tarani Panba Development Organization na sinduna wangu ahluk makha lekai madapta pangthokiba awareness program aduda kombi kendra gi MLA S Bira Wangu Borayang B Jila Parishad ki member M Rojan amasung Pradhan Amom Bina yauna miyoi kya na saruyaki. Resource person oina Kumbi College ki assistant professor KH Rameshwar amasung National Awardee KH Nilachandrana environment amasung plastic ki maramda thengnariba amang basingi matangda wangangki. MLA S Birana matam chana u thahauba asina honglakliba ayingasa asida khara da oirabasu kanba ngamlagani. Miyam changduna ngasi thariba uasi hinghanna bahonasi haiki. Amina mayam ngai adudi u tha sigi han ba kana base agogi praja sinasida han piri base ngai base apa base masina biba kogi direkta khanghala banina thabakoina khanghala moina khoiroda adudi adu wargadi koi makham parpada koi parking sidagina koi sanang bawse masi koi tha darkar hoye haibasini adugi damtani gasi koi usa na kalai lagi lawani karamai thagani u na kari kanari bano thadore usina kari kanai maronda haiba adugu magi do madugi awareness to khang nagagi damakani asi koi misa uri thari gasi. Lions Club of Moirang International Club District Chahumga Konithoigi English Aniga Taranipan amadi Taramapangi Nongna Thau Punaba Board of Directors singi induction amadi installation ceremony ngarang Moirang College ki conference hall pangthokre. Thormaduda Lions Club amadi Lions Club of Moirangi Thau Puba kayana saruyaki. Wasak lobagi thormaduda Hana Club ki president oirambana Hanagi Board of Director members singda appreciation certificate kusinaki. Wangang kibasingna awana taraba praja miyamgi mating pangduna Lions Club na thabak kaya torokli makata nasu tokigani haiba wafam sing thamnaki. Hasilo sila pada maru iba pawam kono pizari. Border pillar ki chay nabalay riba makai border fencing toba yaroi haina Hana Chief Minister Oramba CLP leader Oibo Binahaikre. Halik fawbik ko na di ISTV na pizza pa Manipuri po matang sitwasyon jari miyang tabi mo sing bumukana kulum jari.